ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯍꯥꯏꯗꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯇꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯀꯌꯥꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯣꯜꯂꯛꯄꯁꯤ ꯑꯔꯥꯏꯕ ꯃꯈꯜꯒꯤ ꯈꯨꯑꯣꯠ ꯅꯠꯇꯦ꯫ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯑꯣꯠꯄ ꯃꯤ ꯑꯣꯠꯄꯗꯨꯗꯒꯤ ꯋꯥꯍꯩꯅ ꯑꯣꯏꯅ ꯆꯩꯅꯥ ꯄꯤꯔꯛꯇꯨꯅ ꯑꯣꯠꯄꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏꯗ ꯁꯣꯛꯄꯗꯤ ꯃꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏ꯫ ꯊꯃꯣꯏꯅ ꯆꯩꯅꯥ ꯁꯥꯊꯤꯅ ꯐꯪꯃꯜꯂꯛꯂꯕꯗꯤ ꯇꯧꯐꯝ ꯈꯪꯂꯛꯇꯦ꯫ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯕꯒꯨꯝ ꯈꯟꯖꯔꯛꯏ ꯏꯁꯥ ꯏꯊꯟꯅ ꯇꯛꯏꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯃꯇꯝ ꯑꯁꯤꯅ ꯂꯥꯛꯄꯗꯅꯤ ꯍꯤꯡꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯁꯤ ꯏꯁꯥꯗꯒꯤ ꯄꯣꯛꯄ ꯋꯥꯠꯁꯤꯜꯂꯛꯂꯤꯕꯁꯤ꯫ ꯂꯨꯁꯤꯒꯤ ꯊꯃꯣꯏꯗꯨꯁꯨ ꯃꯁꯛ ꯃꯊꯣꯡ ꯈꯪꯗꯕ ꯃꯔꯝ ꯀꯌꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯆꯩꯊꯦꯡꯗꯤ ꯄꯤꯔꯛꯇ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯏꯃꯣꯁꯟꯁ ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯄꯨꯡꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯁꯥꯟꯅꯅꯤꯡꯕ ꯁꯦꯝꯅꯤꯡꯕ ꯃꯁꯛ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯠꯅꯤꯡꯕ ꯈꯨꯑꯣꯠꯇ ꯑꯣꯜꯂꯛꯄꯅꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯃꯤꯑꯣꯠꯇ ꯁꯦꯡꯅ ꯂꯨꯁꯤ ꯋꯥꯔꯤ꯫ ꯑꯁꯨꯛ ꯊꯃꯣꯏꯗꯨꯗ ꯇꯤꯡ ꯇꯤꯡ ꯍꯦꯛ ꯄꯥꯟꯕ ꯃꯈꯩ ꯌꯧꯅ ꯆꯩꯅꯥꯗꯨ ꯄꯤꯔꯛꯂꯤ꯫ ꯃꯔꯝꯁꯤꯅ ꯂꯨꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯁꯨ ꯈꯟꯊꯕ ꯏꯪꯊꯕꯒꯤ ꯆꯥꯡꯁꯤ ꯋꯥꯠꯁꯤꯜꯂꯛꯂꯤ꯫ ꯍꯤꯡꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤꯕꯗꯨꯁꯨ ꯑꯁꯨꯝ ꯍꯟꯊꯔꯛꯂꯦ ꯍꯥꯏꯕ ꯌꯥꯔꯤ꯫ ꯂꯨꯁꯤꯅ ꯋꯥꯈꯜ ꯍꯦꯟꯅ ꯃꯌꯥꯝ ꯈꯟꯖꯤꯟꯕꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯃꯁꯥ ꯃꯊꯟꯇꯅ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯟꯕ ꯃꯍꯥꯛ ꯍꯩꯖꯔꯦ꯫ ꯊꯃꯣꯏꯗꯨ ꯃꯔꯣꯜ ꯁꯥꯊꯤꯅ ꯂꯣꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯅꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯈꯤꯕꯗꯤ ꯑꯩ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯕꯗꯤ ꯑꯩ ꯍꯩꯔꯣꯏ ꯗꯥꯍꯦꯟ꯫ ꯃꯄꯤ ꯇꯥꯔꯛꯏ ꯂꯨꯁꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝ ꯊꯤꯅ ꯄꯣꯛꯂꯨꯕ ꯄꯥꯞ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯌꯨꯝꯗꯨꯅ ꯁꯥꯔꯛꯄ ꯑꯩꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯑꯩ ꯉꯁꯤꯗꯤ ꯄꯥꯞꯇꯨꯅ ꯏꯁꯥꯗ ꯋꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯏꯁꯥꯒꯤ ꯏꯖꯠꯄꯨꯁꯨ ꯂꯩꯈꯥ ꯇꯥꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯈꯖꯤꯛꯇ ꯀꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯑꯅꯥꯕ ꯑꯃꯁꯨ ꯑꯃꯨꯛ ꯗꯥꯍꯦꯟ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯁꯤꯅꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯤꯡꯕꯒꯤ ꯏꯍꯨꯜꯇꯅ ꯌꯣꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯐꯝꯗꯒꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅꯒꯦ ꯍꯥꯏꯅꯁꯨ ꯅꯤꯡꯂꯤ꯫ ꯑꯩ ꯁꯦꯡꯅ ꯅꯤꯡꯂꯤ ꯗꯥꯍꯦꯟ꯫ ꯂꯨꯁꯤ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯗ ꯇꯥꯔꯛꯏ꯫ ꯋꯥꯔꯧꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯊꯟꯇ ꯃꯗꯣꯝꯅꯇ ꯍꯥꯏꯗꯣꯛꯆꯕꯅꯤ, ꯁꯣꯟꯖꯕꯅꯤ, ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯩꯒꯤ ꯆꯩꯅꯥ ꯏꯁꯥꯅ ꯐꯪꯅꯕ ꯊꯤꯖꯕꯒꯨꯝ ꯊꯣꯛꯂ ꯃꯥꯜꯂꯦ꯫ ꯗꯥꯍꯦꯟ, ꯉꯁꯤꯗꯤ ꯑꯩ ꯆꯩꯅꯥꯁꯨ ꯐꯪꯂꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝ ꯋꯥꯔꯤ꯫ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯏꯃꯥꯅ ꯂꯝꯀꯦꯠꯄꯤ ꯂꯝꯍꯥꯏꯕꯤ ꯑꯣꯏꯅ ꯎꯈꯤꯗꯨꯅ ꯂꯣꯟꯅ ꯃꯇꯤꯟ ꯁꯤꯠꯈ꯭ꯔꯦ꯫ ꯗꯥꯍꯦꯟ, ꯑꯩ ꯅꯉꯣꯟꯗ ꯅꯛꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯁꯦꯡꯅ ꯂꯩꯇ꯭ꯔꯦ꯫ ꯄꯦꯟꯗꯕ ꯑꯃꯗꯒꯤ ꯄꯦꯟꯗꯕ ꯀꯌꯥꯅ ꯑꯣꯝꯁꯤꯜꯂꯒ ꯂꯨꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯗ ꯅꯩꯁꯤꯟꯗꯨꯅ ꯑꯣꯠꯂꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯂꯨꯁꯤꯅ ꯋꯥꯈꯜ ꯁꯣꯛꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯂꯨꯁꯤ ꯍꯥꯟꯅ ꯌꯦꯡꯂꯨꯕ ꯇꯧꯗꯦ, ꯄꯥꯏꯔꯨꯕꯁꯨ ꯇꯧꯗꯦ꯫ ꯁꯦꯡꯅ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯅꯝꯕꯔꯁꯤ ꯃꯥꯅ ꯕ꯭ꯂꯣꯛꯁꯨ ꯊꯝꯖꯤꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯨꯁꯤꯅ ꯀꯣꯜꯗꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯒꯁꯨ ꯐꯣꯟꯗꯨꯁꯨ ꯑꯅꯝ ꯌꯥꯝ ꯀꯟꯅ ꯅꯣꯠꯇꯅ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯨꯁꯤ ꯃꯇꯧꯗꯨꯗ ꯑꯗꯨꯝ ꯈꯪꯏ ꯇꯧꯔꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯍꯤꯞꯂꯤꯕꯗꯨꯗꯒꯤ ꯃꯁꯥ ꯇꯪꯈꯥꯏ ꯍꯧꯒꯠꯂꯒ ꯂꯩꯔꯛꯏ꯫ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯊꯝꯂꯛꯏ꯫ ꯐꯣꯟꯗꯨꯗꯒꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯐꯣꯟꯗꯨꯕꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗꯕꯤ ꯁꯨꯝ ꯂꯩꯁꯤꯜꯂꯤꯗꯣ? ꯀꯩꯒꯤꯅꯣ ꯂꯨꯁꯤ?" ꯂꯨꯁꯤ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ "ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ? ꯅꯪ ꯁꯥꯎꯕ ꯐꯕ ꯉꯥꯏꯕꯗ ꯋꯥꯔꯤꯅꯦ ꯑꯩꯗꯤ꯫ ꯅꯪꯅ ꯁꯥꯎꯕ ꯁꯨꯛꯐ ꯐꯔꯔꯣꯏ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯀꯣꯛ ꯍꯦꯛ ꯊꯥꯗꯣꯔꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯀꯩꯁꯨꯝ ꯋꯥꯗꯦ ꯑꯗꯨꯒꯤꯗꯤ꯫ ꯅꯪꯅ ꯑꯩꯁꯤ ꯀꯩꯅꯦ ꯍꯥꯏꯅꯅ ꯎꯔꯤꯁꯦ? ꯅꯪꯒꯤ ꯃꯤꯠꯇ ꯍꯥꯏꯌꯨ, ꯑꯩꯁꯤ ꯀꯩꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯎꯕꯒꯦ?" ꯂꯨꯁꯤꯅ ꯌꯥꯝ ꯆꯥꯛꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯉꯣꯟꯗ꯫ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯅꯪꯕꯨ ꯅꯪ ꯑꯣꯏꯅ ꯎꯗ꯭ꯔꯗꯤ ꯀꯩ ꯑꯣꯏꯅ ꯎꯅꯤ? ꯑꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯎꯏꯗ꯫ ꯑꯩꯗꯤ ꯈꯪꯗꯦ, ꯅꯪꯁꯦ ꯑꯩꯒꯤꯅꯤ꯫ ꯋꯥ ꯂꯣꯏꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯩꯅ ꯇꯧꯔꯛꯄ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ."
ꯅꯪꯒꯤ ꯀꯨꯝꯍꯩꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯁꯥꯟꯅꯈꯤꯒꯗꯧꯕ? ꯑꯩꯕꯨ ꯑꯣꯠꯀꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯑꯗꯨꯝ ꯃꯣꯜꯂꯤ ꯃꯣꯜꯂꯤ. ꯑꯩꯗꯤ ꯅꯪꯕꯨ ꯑꯣꯠꯇꯦꯅ. ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯕꯅꯤ. ꯅꯪꯅꯗ ꯅꯁꯥꯗ ꯆꯩꯊꯦꯡ ꯄꯤꯖꯕꯅꯤ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯏꯪꯅ ꯅꯨꯡꯁꯤ ꯍꯥꯏꯅ. ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯛꯁꯤꯡꯅꯕ ꯃꯨꯛꯄꯅꯤ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯨꯛꯂꯝꯃꯣꯏꯗ. ꯃꯨꯛꯈꯤꯕ꯭ꯔꯅꯦ? ꯂꯨꯁꯤ ꯁꯣꯝꯗ ꯃꯊꯟꯇ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯖꯩ. ꯃꯌꯥꯗꯨꯁꯨ ꯆꯤꯛꯁꯤꯟꯖꯩ. ꯅꯤꯡꯊꯧ ꯂꯦꯝꯕꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯤ. ꯑꯗꯨꯛ ꯅꯁꯥꯗ ꯆꯩꯅꯥ ꯄꯤꯖꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯦ. ꯉꯔꯥꯡꯂ ꯅꯍꯥꯟ ꯑꯃꯁꯨ ꯅꯣꯏ ꯍꯦꯔꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯅꯌꯨꯝꯃꯛꯇꯗ ꯂꯥꯛꯂꯒ ꯅꯪꯕꯨ ꯇꯤꯟꯁꯤꯠ ꯃꯥꯏꯁꯤꯟꯅꯕ ꯃꯈꯩ ꯉꯥꯡꯂꯝꯃꯤ ꯍꯥꯏꯗꯥꯏꯅꯦ. ꯅꯪꯒꯤ ꯄꯥꯕꯨꯡ ꯐꯥꯎꯕꯗ ꯍꯥꯏꯔꯝꯂꯤꯕ ꯈꯣꯟꯗꯥꯗꯨꯗ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯀꯟꯅꯩ ꯍꯥꯏꯗꯥꯏ. ꯌꯦꯡꯂꯨ. ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯖꯔꯣ ꯅꯁꯥꯅ. ꯅꯪ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯦ. ꯅꯪꯕꯨ ꯍꯧꯖꯤꯛ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯔꯣꯏ, ꯊꯣꯛꯂꯛꯂꯔꯣꯏ ꯑꯩ ꯅꯠꯇꯅ. ꯅꯪꯕꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯁꯨꯛꯄꯥꯝ ꯄꯥꯝꯈꯤꯗ꯭ꯔꯕꯅꯤ, ꯁꯤ ꯈꯪꯉꯨ. ꯅꯪꯕꯨ ꯍꯪꯒꯣꯏꯕꯁꯨ ꯄꯣꯛꯈ꯭ꯔꯕꯅꯤ. ꯂꯨꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯁꯤꯜꯂꯛꯏ, ꯃꯗꯨ ꯐꯥꯖꯤꯜꯂꯒ. ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯅꯪꯅ ꯂꯣꯏꯅ ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯂꯩꯈꯥꯗ ꯆꯤꯡꯊꯔꯤꯕ? ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯨꯁꯤ, ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯩꯗꯤ ꯅꯪꯕꯨ ꯂꯩꯈꯥꯗ ꯆꯤꯡꯊꯕ ꯂꯩꯇꯦ. ꯅꯪꯕꯨ ꯊꯥꯛ ꯋꯥꯡꯅ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕꯅꯤ. ꯅꯪꯇꯅ ꯂꯩꯈꯥꯗ ꯆꯣꯡꯊꯖꯕꯅꯤ. ꯑꯩ ꯇꯥꯅꯤꯡꯗꯦ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ. ꯅꯪꯅ ꯃꯁꯤ ꯇꯥꯅꯤꯡꯗꯕ ꯍꯦꯜꯂꯤꯕ ꯃꯈꯩꯗꯤ ꯅꯪ ꯑꯗꯨꯃꯛ ꯑꯋꯥꯕ ꯀꯌꯥ, ꯆꯩꯅꯥ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯦꯜꯂꯛꯈꯤꯒꯅꯤ. ꯅꯤꯡꯊꯧ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯃꯤꯐꯠꯇ ꯁꯥ ꯑꯣꯜꯂꯤꯁꯦ? ꯑꯩ ꯁꯤꯈ꯭ꯔꯣꯔꯥ? ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯍꯩ ꯇꯥꯅꯤꯡꯗꯦ. ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯔꯛꯀꯅꯨ. ꯇꯧꯕꯁꯨ ꯌꯥꯔꯣꯏ. ꯑꯩ ꯋꯥꯔꯦ. ꯑꯩꯕꯨ ꯑꯣꯠꯄ ꯂꯦꯞꯂꯨ. ꯑꯩ ꯋꯥꯔꯦ. ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯐꯔꯦ, ꯅꯪ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ, ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯍꯟꯕ ꯑꯩ ꯄꯥꯝꯃꯤ. ꯅꯪꯉꯣꯟꯗ ꯃꯥꯅ ꯌꯦꯜꯂꯛꯄ ꯉꯝꯗꯅꯕ ꯃꯉꯣꯟꯗ ꯗꯥꯛ ꯑꯃ ꯊꯝꯕ ꯑꯩ ꯄꯥꯝꯂꯤ. ꯂꯨꯁꯤꯅ ꯀꯔꯤ ꯗꯥꯛ? ꯄꯨꯝꯍꯦꯟꯕꯗꯨ ꯅꯪꯉꯣꯟꯗꯒꯤ ꯁꯦꯡꯅ ꯂꯥꯞꯍꯟꯈ꯭ꯔꯣ. ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯗꯅꯕ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯅꯕ ꯊꯦꯝꯂꯒꯦ. ꯂꯨꯁꯤꯗꯨ ꯈꯨꯝꯂꯛꯇꯦ. ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ, ꯅꯪꯉꯣꯟꯗꯒꯤ ꯄꯨꯝꯍꯦꯟꯕꯅ ꯂꯥꯞꯍꯟꯈꯤꯕꯒꯤ ꯊꯕꯛꯁꯤꯗꯤ ꯅꯪꯒꯤ ꯀꯣꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯧ. ꯅꯪ ꯅꯀꯣꯛ ꯀꯌꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦ ꯑꯩꯅ. ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯛꯂꯕꯅꯤꯅ ꯅꯀꯣꯛꯁꯨ ꯌꯥꯝ ꯏꯪꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤ. ꯂꯨꯁꯤ, ꯅꯪꯅ ꯄꯨꯝꯍꯦꯟꯕꯕꯨ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯍꯟꯈꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯥꯞꯈꯤꯕ ꯇꯥꯔꯦ. ꯂꯨꯁꯤ ꯃꯀꯣꯛ ꯉꯥꯎꯅ ꯍꯥꯏꯕꯗꯤ, ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯣꯕꯥꯏꯜꯗ ꯌꯧꯁꯤꯟꯍꯟꯗꯨꯅ ꯅꯪꯁꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯎꯍꯟꯒꯅꯤ. ꯃꯗꯨꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯣ ꯅꯪ ꯈꯥꯡꯕ ꯉꯝꯗ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯃꯥꯡꯍꯟꯖꯈꯤꯅꯤ. ꯁꯤꯒꯤ ꯋꯥꯅꯤ. ꯂꯨꯁꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯐꯥꯎꯕ ꯊꯛ ꯅꯤꯛꯀꯗꯧꯔꯤ. ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯅ ꯃꯥꯒꯤ ꯏꯖꯠꯄꯨ ꯈꯨꯕꯥꯝꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯒ ꯁꯥꯟꯅꯔꯛꯄ ꯂꯤꯂꯥ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯂꯨꯁꯤ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯈꯤꯗꯕꯅꯤ. ꯊꯧꯅꯥ ꯐꯨꯗꯣꯛꯅꯤꯡꯕꯁꯨ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ. ꯀꯥꯟꯅꯗꯦ. ꯑꯊꯨꯕꯗ ꯅꯪꯉꯣꯟꯗꯒꯤ ꯄꯨꯝꯍꯦꯟꯕꯅ ꯂꯥꯞꯈꯤꯅꯕ ꯁꯤꯜꯂꯨ. ꯅꯪꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕꯁꯨ ꯑꯩ ꯄꯤꯅꯤꯡꯗꯦ. ꯅꯪꯒꯤ ꯑꯅꯥꯕꯗꯨꯒꯤꯁꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ. ꯃꯗꯨꯁꯨ ꯁꯔꯖꯔꯤꯔ ꯀꯩꯅꯣꯃ ꯇꯧꯅꯕ ꯇꯧꯁꯤ. ꯁꯤꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ. ꯅꯪꯅ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯒꯅꯤ. ꯁꯤꯃꯗꯤ ꯈꯪꯉꯨ. ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯟꯗꯨꯗ ꯀꯞꯇꯨꯅ ꯂꯥꯎꯁꯤꯜꯂꯛꯏ. ꯄꯤꯌꯣ, ꯑꯩꯕꯨ ꯁꯥꯟꯅꯧ. ꯅꯪꯒꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ. ꯑꯩ ꯁꯤꯔꯁꯨ ꯉꯝꯅꯤꯌꯦ. ꯑꯩ ꯉꯝꯅꯤꯌꯦ. ꯅꯤꯡꯊꯧ ꯂꯦꯝꯕ ꯊꯃꯣꯏꯗꯨ ꯀꯟꯁꯤꯜꯂꯒ, ꯂꯨꯁꯤ, ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯒ ꯅꯪꯒꯤ ꯑꯣꯏꯅꯕ ꯁꯤꯖꯤꯟꯅꯕ ꯂꯧ ꯀꯌꯥ ꯑꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯒꯅꯤ, ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯅꯤꯡꯒꯅꯨ. ꯁꯨꯛꯅꯤꯡ ꯅꯤꯡꯒꯅꯨ. ꯅꯪ ꯎꯁꯤꯠꯇ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦ. ꯌꯦꯡꯕ ꯇꯥꯏ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯟꯗꯛꯀꯤ ꯊꯥꯅꯨꯡꯁꯤꯗ ꯄꯨꯝꯍꯦꯟꯕꯒꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯂꯛꯀꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯐꯤꯕꯝꯗ ꯊꯝꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯑꯩꯅ ꯂꯥꯏꯅ ꯅꯪꯒꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯄ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯗꯤ ꯇꯧꯔꯣꯏ. ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯀꯪꯗ ꯂꯦꯜꯂꯒ ꯂꯩꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏ. ꯁꯤꯒꯤꯅꯤ.
ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕꯔꯣꯝꯗ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯀꯔꯤꯝꯇ ꯇꯥꯕ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯂꯨꯁꯤꯗꯣ ꯀꯣꯜꯗꯣ ꯀꯛꯂꯒ ꯐꯣꯟꯗꯣ ꯃꯈꯥꯗ ꯂꯪꯊꯣꯛꯈ꯭ꯔꯒ ꯃꯃꯥꯏꯗꯣ ꯃꯈꯨꯠꯅ ꯈꯨꯝꯂꯒ ꯍꯤꯛ ꯍꯤꯛ ꯇꯧꯔꯒ ꯀꯞꯂꯛꯂꯦ꯫ ꯂꯨꯁꯤꯒꯤ ꯋꯥꯈꯜꯗꯨꯗ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ, ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯕ ꯊꯥꯡꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝ ꯃꯃꯥꯗꯤ ꯁꯣꯝꯗ ꯃꯗꯣꯝ ꯁꯣꯟꯖꯩ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯈꯩ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯑꯣꯠꯀꯅꯤ, ꯅꯪꯕꯨ ꯑꯩꯅ ꯑꯣꯠꯀꯅꯤ, ꯆꯩꯅꯥꯁꯨ ꯄꯤꯒꯅꯤ, ꯑꯩꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗꯁꯨ ꯁꯥꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯅ ꯃꯥꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯂꯒ ꯇꯨꯃꯤꯟ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯣꯠꯂꯣꯏ꯫ ꯑꯩ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯖꯗꯨꯅ ꯅꯪꯅ ꯁꯥꯎꯕ ꯐꯅꯕ ꯅꯪꯒꯤ ꯋꯥꯔꯧꯕꯅ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯊꯦꯝꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ꯫ ꯃꯁꯤ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯆꯩꯅꯥ ꯄꯤꯕ ꯂꯦꯞꯂꯣꯏ ꯂꯨꯁꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯃꯟꯈꯤꯕ ꯍꯥꯏꯗꯣ ꯑꯣꯏꯕꯅ ꯅꯤꯡꯊꯧꯂꯦꯝꯕꯗꯣ ꯐꯠꯇꯕ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃꯗ ꯁꯥꯌꯣꯟꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯂꯨꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯐꯪꯗ꯭ꯔꯕ ꯅꯤꯡꯊꯧꯂꯦꯝꯕꯅ ꯁꯥ ꯑꯣꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯥꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛ ꯅꯨꯡꯁꯤꯕꯒꯤ ꯂꯝꯗ ꯏꯆꯪ ꯊꯧꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯊꯣꯛꯂꯛꯂꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯔ ꯑꯃꯨꯛ ꯅꯥꯊꯩꯗꯨꯅ ꯊꯝꯈ꯭ꯔꯒ ꯋꯥꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯨꯛꯌꯥꯎ ꯌꯥꯎꯁꯤꯜꯂꯨꯗ꯭ꯔꯕꯤ ꯃꯇꯝ ꯑꯃꯒꯤꯅ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕꯗ ꯕꯩꯔꯤ ꯑꯣꯏꯔꯝꯕꯤ, ꯃꯤꯌꯥꯝꯅ ꯇꯧ ꯉꯝꯕꯤ, ꯃꯤꯊꯤꯟꯒꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ? ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯀꯨꯏꯔꯤ ꯄꯨꯝꯍꯦꯟꯕꯅ ꯂꯨꯁꯤ ꯑꯃꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅ꯫ ꯏꯁꯦꯡ ꯁꯦꯡꯅꯃꯛ ꯍꯦꯛ ꯍꯥꯏꯔꯕꯗ ꯃꯌꯣꯜ ꯁꯅꯥꯗꯨ ꯇꯨꯃꯤꯟ ꯃꯊꯟꯇ ꯂꯩꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯝꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕ ꯐꯥꯎꯈꯤꯕꯗꯨꯗꯤ ꯍꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯃꯛ ꯄꯣꯛꯂꯤ, ꯊꯃꯣꯏꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯗꯥꯍꯦꯟ꯫ ꯃꯥꯕꯨ ꯑꯗꯨꯛ ꯃꯤꯔꯥꯏꯕꯤꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯃꯌꯣꯜ ꯁꯅꯥ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯅꯁꯨ ꯌꯦꯠꯂꯒꯨꯝꯒꯤ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯌꯨꯝꯗꯨꯗ ꯃꯌꯣꯜ ꯁꯅꯥ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ꯫ ꯃꯕꯨꯡꯒ ꯃꯃꯥꯏꯕꯦꯝ ꯑꯗꯨꯒꯁꯨ ꯊꯕꯛ ꯑꯃ ꯄꯨꯟꯅ ꯆꯠꯊꯣꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ ꯃꯌꯣꯜ ꯁꯅꯥ ꯃꯇꯣꯝꯇꯅꯤ꯫ ꯃꯌꯣꯜ ꯁꯅꯥ ꯐꯣꯟꯗꯨꯗ ꯒꯦꯂꯔꯤ ꯆꯪꯗꯨꯅ ꯍꯥꯟꯅꯅ ꯊꯥꯏꯅ ꯂꯣꯟꯅ ꯀꯥꯞꯈꯤꯕ ꯄꯨꯝꯍꯦꯟꯕꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯛꯂꯒ ꯃꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯛꯏ꯫ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯗꯕ ꯇꯧꯈ꯭ꯔꯦ, ꯄꯨꯛꯅꯤꯡꯅ ꯑꯣꯜꯂꯣꯏ ꯈꯜꯂꯁꯨ ꯑꯣꯟꯈ꯭ꯔꯦ ꯋꯥꯈꯜꯅ꯫ ꯉꯛꯏꯀꯣ, ꯉꯛꯇ꯭ꯔꯥ ꯑꯩꯒꯤ ꯇꯧ ꯃꯌꯥꯝꯗꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯈꯤꯕꯅꯤꯀꯣ꯫ ꯅꯪꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯥꯟꯅ ꯌꯦꯡꯕꯤꯔꯛꯈꯤꯗꯦ꯫ ꯗꯥꯍꯦꯟ, ꯅꯪꯁꯤ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯝ ꯊꯃꯣꯏꯕꯨ ꯀꯟꯕꯅꯣ? ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯥꯞ ꯄꯨꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯗꯕꯗꯤ ꯑꯣꯏꯁꯅꯨ, ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯪꯅ ꯋꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯍꯔꯥꯎꯕꯗ ꯌꯦꯛꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯍꯧꯖꯤꯛꯁꯨ ꯅꯪꯉꯣꯟꯗꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯄꯅꯤ, ꯑꯩꯅ ꯂꯥꯞꯊꯣꯛꯄꯅꯤ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯄꯤꯔ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯇꯝꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯔꯛꯂꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ꯫ ꯗꯥꯍꯦꯟ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯞꯇꯨꯅ ꯉꯥꯎꯔꯤ꯫ ꯑꯩ ꯉꯥꯎꯈ꯭ꯔꯦ ꯅꯪꯉꯣꯟꯗ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯉꯥꯎꯕꯤ ꯏꯇꯧꯁꯤꯅ ꯅꯐꯝꯗ ꯆꯠꯅꯗꯦ꯫ ꯑꯩꯕꯨ ꯍꯪꯒꯣꯏ ꯈꯟꯕꯤꯕ ꯏꯇꯧꯗꯨꯅ ꯑꯩ ꯏꯊꯟꯇ ꯊꯧꯅꯥꯁꯨ ꯍꯟꯖꯔꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯅꯛꯁꯤꯟꯅꯅꯕꯒꯤ ꯊꯧꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯌꯣꯜ ꯁꯅꯥꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔꯒ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯏꯁ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯐꯣꯟꯁꯤꯗ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ ꯂꯣꯟꯅꯒ ꯌꯦꯡꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯃꯌꯣꯜ ꯁꯅꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯒꯤ ꯐꯃꯨꯡꯗꯨꯗ ꯃꯌꯣꯜ ꯁꯅꯥꯗꯣ ꯐꯣꯟꯗꯨ ꯐꯠ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯒ, ꯀꯩꯅꯣ ꯂꯥꯛꯅꯤ ꯈꯣꯠꯅꯤꯒ ꯑꯝꯇꯁꯨ ꯍꯥꯏꯔꯛꯇꯅ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ? ꯃꯤꯁꯅꯥꯅ, ꯑꯣ ꯊꯑꯣꯏꯒꯤ ꯕꯨꯠ ꯁꯥꯔꯒꯅꯦ ꯑꯩꯈꯣꯏꯅꯤ ꯅꯣꯏꯗ ꯇꯝꯅꯔꯨꯁꯦꯅ ꯍꯥꯏꯔꯒ ꯂꯥꯛꯏꯕ ꯅꯠꯇ꯭ꯔ ꯄ꯭ꯔꯦꯃꯤ? ꯄ꯭ꯔꯦꯃꯤꯅꯁꯨ, ꯍꯣꯏ ꯃꯥꯅꯤ꯫ ꯃꯌꯣꯜ ꯁꯅꯥꯅ, ꯑꯣ ꯐꯩꯌꯦ ꯐꯩꯌꯦ, ꯌꯥꯝ ꯐꯩꯌꯦ ꯅꯣꯏꯅꯤꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯦ꯫ ꯂꯥꯛꯄꯨ ꯂꯥꯛꯃꯟꯗꯦ ꯍꯥꯏꯔꯤꯅꯤ, ꯇꯥꯟ ꯌꯥꯝ ꯆꯥꯔꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯏꯊꯟꯇꯅꯤ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯁꯦ꯫ ꯏꯁ,
ꯑꯣ ꯅꯊꯟꯇ ꯂꯩꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯊꯥꯏꯅꯒꯤ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯐꯣꯇꯣꯒ ꯊꯥꯡꯗꯣꯛꯇꯅ ꯌꯦꯡꯂꯒ ꯇꯧ ꯂꯩꯔꯝꯃꯤꯗꯨꯗꯤ ꯃꯌꯣꯜ ꯁꯅꯥꯅ ꯁꯠ ꯑꯁ ꯅꯠꯇꯦꯀꯣ ꯄ꯭ꯔꯦꯃꯤꯅ ꯅꯨꯡꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯅꯪꯅ ꯗꯥ ꯄꯨꯝꯍꯦꯟꯕ ꯅꯨꯡꯁꯤꯕꯁꯦ ꯕꯦꯝꯃ ꯅꯪꯅꯦ ꯅꯪ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯗꯥ ꯄꯨꯝꯍꯦꯟꯕꯒ ꯅꯣꯏꯅꯤ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯁꯣꯏꯗꯅꯒ ꯊꯨꯡꯅꯕ ꯑꯣꯏꯖꯧꯀꯣ ꯃꯤꯁꯅꯥꯅꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯖꯤꯜꯂꯛꯏ ꯑꯍꯣꯏꯕ ꯏꯇꯥꯁꯦ ꯑꯗꯥꯏꯅꯒ ꯇꯧꯔꯗꯤ ꯌꯥꯝ ꯐꯅꯤꯕꯣ ꯅꯨꯡꯉꯥꯏꯅꯤ ꯑꯁ ꯌꯥꯔꯤꯁꯤ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣꯝꯗ ꯏꯁ ꯑꯗꯥꯏꯅꯒ ꯇꯧꯔꯗꯤ ꯅꯪꯅ ꯍꯔꯥꯎꯖꯗꯣꯏꯁꯦ ꯈꯪꯂꯤ ꯕꯦꯝꯃ ꯃꯌꯣꯜ ꯁꯅꯥꯗꯨ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯦꯃꯤꯅ ꯑꯃꯨꯛ ꯀꯣꯂꯦꯖꯀꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯍꯥꯟꯅ ꯗꯥ ꯄꯨꯝꯍꯦꯟꯕ ꯍꯣꯏꯅ ꯂꯥꯛꯂꯤꯉꯩ ꯃꯣꯏꯅ ꯀꯥꯔꯤꯀꯥꯟꯗꯗꯤ ꯅꯣꯡꯃꯇꯐꯥꯎ ꯂꯦꯞꯁꯤ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯅꯣꯡꯇ ꯐꯥꯎꯕ ꯀꯣꯂꯦꯖ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯗꯥ ꯄꯨꯝꯍꯦꯟꯕ ꯍꯣꯏ ꯃꯣꯏꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕꯗꯒꯤ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯅ ꯑꯁ ꯅꯠꯇꯦꯀꯣ ꯑꯩ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯈꯪꯉꯦ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯅ ꯅꯁꯥ ꯉꯝꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯄ꯭ꯔꯦꯃꯤ ꯌꯥꯔꯦꯕ ꯃꯤꯁꯅꯥꯅ ꯑꯃꯨꯛ ꯑꯗꯣ ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯗꯥ ꯄꯨꯝꯍꯦꯟꯕꯗꯒꯤ ꯂꯥꯞꯄ ꯑꯗꯨꯝ ꯂꯥꯞꯊꯣꯛꯂꯣ ꯋꯥꯈꯜꯗꯒꯤꯁꯨ ꯀꯥꯎꯅꯕ ꯍꯣꯠꯅꯈ꯭ꯔꯣ ꯅꯪꯅ ꯉꯝꯅꯤ ꯈꯜꯂꯒꯗꯤ ꯃꯌꯣꯜ ꯁꯅꯥ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯈꯪꯗꯦ ꯃꯤꯁꯅꯥ ꯑꯩ ꯃꯥꯕꯨ ꯀꯥꯎꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯕꯨ ꯗꯥꯍꯦꯟꯕ ꯅꯨꯡꯁꯤꯔꯒꯅꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯃꯌꯣꯜ ꯁꯅꯥ ꯑꯩꯅ ꯑꯁꯨꯛ ꯍꯦꯟꯖꯤꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯖꯗꯦ ꯄ꯭ꯔꯦꯃꯤꯅ ꯇꯞꯅ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯑꯃ ꯇꯥꯕꯗ ꯗꯥ ꯄꯨꯝꯍꯦꯟꯕꯒ ꯂꯨꯁꯤꯒꯒꯤ ꯃꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯐꯕ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯤ ꯃꯅꯨꯡꯗ ꯋꯥ ꯈꯔ ꯂꯩꯔꯕ ꯃꯥꯜꯂꯤ ꯃꯌꯣꯜ ꯁꯅꯥꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯗꯥꯍꯦꯟꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯏꯆꯦ ꯂꯨꯁꯤꯗꯣ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯅꯕ ꯈꯣꯠꯅꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ ꯃꯤꯁꯅꯥꯅ ꯑꯗꯨ ꯐꯔꯦꯁꯦ ꯌꯥꯔꯦ ꯑꯣꯏꯅꯤꯡꯕ ꯂꯥꯛꯅꯤꯡꯕ ꯑꯃ ꯂꯥꯛꯂꯁꯅꯨ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯅꯦ ꯂꯨꯞꯁꯤꯜꯂꯨꯔꯅꯨ ꯄ꯭ꯔꯦꯃꯤꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯃꯌꯣꯜ ꯁꯅꯥ ꯅꯪꯁꯨꯅꯦ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯅ ꯀꯥꯎꯅꯕ ꯇꯧ ꯀꯨꯏꯃꯟꯈ꯭ꯔꯦꯀꯣ ꯈꯟꯖꯤꯜꯂꯒ ꯂꯩꯔꯛꯏꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯁꯤꯔ ꯍꯥꯏꯅ ꯃꯤꯁꯅꯥꯒ ꯑꯩꯈꯣꯏꯅꯤ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯕꯅꯤ ꯅꯣꯏꯅꯤꯗꯤ ꯋꯥꯊꯤ ꯌꯥꯝ ꯇꯧꯔꯝꯃꯤꯅ ꯀꯩꯒꯤ ꯋꯥꯊꯤꯅꯣ ꯑꯍꯣꯏꯕꯅꯦ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯗ ꯁꯨꯝ ꯂꯨꯞꯂꯒ ꯂꯩꯔꯤꯗꯨꯕꯣ ꯃꯌꯣꯜ ꯁꯅꯥ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯤꯁꯅꯥꯅ ꯑꯣ ꯌꯥꯔꯦꯁꯦ ꯂꯣꯏ ꯂꯦꯞꯄꯨ ꯋꯥꯔꯤꯁꯦ ꯂꯥꯛꯑꯣ ꯄ꯭ꯔꯦꯃꯤ ꯏꯕꯥꯅꯤ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯄꯤꯖꯧ ꯂꯥꯛꯑꯣ ꯑꯗꯨ ꯈꯛꯇꯗ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯂꯤ ꯀꯩ ꯆꯥꯁꯤ ꯍꯥꯏꯅꯣ ꯀꯣꯕꯤꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯁꯤꯡꯖꯨꯒ ꯀꯨꯞꯁꯨꯒ ꯆꯥꯁꯤꯔꯥ ꯅꯣꯏꯅꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯄ꯭ꯔꯦꯃꯤꯅ ꯁꯠ ꯌꯥꯏꯌꯦ ꯀꯨꯞꯁꯨꯗꯣ ꯑꯗꯨꯝ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯤꯡꯖꯨꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯇꯥ ꯑꯍꯨꯝꯗꯨ ꯃꯔꯤ ꯍꯧꯒꯠꯅꯈ꯭ꯔꯒ ꯆꯥꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈ꯭ꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯤꯟꯕ ꯂꯥꯡꯕ ꯁꯦꯝꯕ ꯁꯥꯕ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯏ ꯃꯩꯁꯥ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯨꯏ ꯑꯋꯥꯕ ꯁꯤꯒꯤ ꯃꯔꯛ ꯃꯌꯥꯝꯁꯤꯗ ꯂꯨꯁꯤꯗꯨ ꯂꯩꯕꯗ ꯃꯍꯥꯛ ꯁꯦꯡꯅ ꯋꯥꯔꯛꯂꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯏꯪꯅ ꯈꯟꯊꯔꯒ ꯂꯩꯕꯁꯤ ꯁꯨꯒꯝ ꯍꯦꯛ ꯉꯝꯂꯛꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯈꯜꯗꯨ ꯈꯟꯖꯤꯟꯃꯟꯕꯒ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯔꯛꯇ ꯉꯥꯎꯔꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤ ꯑꯉꯛꯄ ꯐꯪꯅ ꯋꯥꯕ ꯆꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯂꯨꯁꯤ ꯃꯈꯨꯠꯇꯨꯗ ꯀꯔꯤꯅꯣ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯣꯟꯖꯩ ꯑꯩ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥ ꯏꯊꯟꯇꯅ ꯃꯥꯡꯍꯟꯖꯔꯒꯦ ꯑꯃꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯦꯟꯕ ꯑꯣꯏꯗꯕ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯒꯦ ꯑꯩ ꯋꯥꯔꯦ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯁꯥꯊꯤꯅ ꯋꯥꯔꯦ ꯅꯨꯡꯁꯤꯕꯁꯨ ꯃꯥꯡꯁꯅꯨ ꯑꯋꯥꯕꯁꯨ ꯇꯥꯁꯅꯨ ꯈꯨꯗꯤꯡꯃꯛꯁꯤ ꯀꯣꯛꯅꯕ ꯑꯩ ꯄꯣꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯏꯪꯅ ꯂꯩꯕ ꯑꯩ ꯄꯥꯝꯂꯦ ꯍꯥꯏꯔꯒ ꯂꯨꯁꯤꯗꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯨꯅ ꯈꯟꯊꯕ ꯇꯧꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯧꯇꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯈ꯭ꯔꯒ ꯍꯩꯗꯨꯅ ꯊꯛꯅꯕ ꯊꯥꯡꯒꯠꯈ꯭ꯔꯦ